IRB की Taramathui Suba Battalion की Personal Singi Janawari Emerson February की Tolop Lengakna Solamli Manipur Lenga की Home Department की Makada Ladiba Police Department की Ata Unit Krada Pirabasu Battalion Ani Ashigi di 13th month space Piramdri Mamang Thagi Mari that Lautokiba Manipur की President Rule की Mamang the Lerama Lengana Police Department की Makada Taramathui Suba Indian Reserve Battalion IRB Nauna hangdoktuna battalion ani asigi damak satakiba recruitment gi result lakthoklaba matung Assam da phawu training ta honduna mathau pangthoklaklasu battalion ni asigi personal singda lenga na pithopam thokpa satliba sei asigi January amasum February gi tha ani gi pacing pithoktre hari hauzik battalion ani asigi makada training mapung phana hauloire duna mathau pangthorakliba personal khrana phongtorakpagi matungina yauksang kumai asi Manipur goina asoba kumai singi manungda mani aduga kumai asi hayengdagi haugadoribani adubu kumai asi ka ki wafam natana tara amasum taraga mathai suba IRB gi personal singda pithopam thokpa satliba sei asigi January amasum February gi pe hauzik phawba pithok bidre haraki tha ani gi pe phanglaktraba personal singi wafam asi ngasi nungthil haibadi ngara nungthil pung ohunga makhairom tarakpada phongdorakhibani adubu makhoi gi phangpham thoklaba pe sing asi personal masa masa gi bank account singi ko thangda pirakpanina ngara nuidang phawba gi manungda pirakpasu yai hai khen su pawks na makhata na phongdokhi Chief Minister Khemchand amasum MLA Radheshyam na Lokbawan da Governor gu unakri mamang thagi kunga manga da Delhi gi damang Imphal thadokhiba Governor AK Balana ngarang Imphal da amuk halakhraba matung ngarang nungthil pung manga makhairom tarakpa da Chief Minister Khemchand ni Imphal gi Lokbawan da laktuna Governor gu wari sanakri Chief Minister na Governor ga minute taraga mangarum unaduna wari sanakhi adumaina ma kari karamba wafam da wari sanakhi bano haibadudi sapsana khangmam khidi masigi matangda Lokbawan gi maikaidagi su official oiba sirol amata tholakidi adumaina mak tha sigi mapandagi taraga nithoi suba Manipur Legislative Assembly gi makhataba mifam chathanaba thaurang torakpagi iroinana Chief Minister na Governor ga unaba oigeni hairi amarom Chief Minister Khemchand na lusinglakli lenga asi mamang thagi mari da wasak laukrabasu hauzik tha ama phajulakadorapa phawbada Chief Minister yauna Deputy Chief Minister ani amasum Minister anina pugada portfolio sing yenthoktabana karigumba Assembly mifam chatharaklabadi member sing na hanglakpa wahang singi pakhum yauna house ta pukhalakpa atai motion sing matau kramna khanaduna Assembly gi proceeding chathakadagi haibigi matangda wari sanaba oirangbani thajanari Manipur Legislative Assembly gi proceeding singi matangda expert oiraba miyemana phongdorakpadadi house asigi rules of procedure and conduct of business ki akaknaba rule amana ruling party ti yawriba minister singna khutpainagadaba akaknaba portfolio sing laukthokpagi official oiba sirol ama laifam thu ehaba wafam yawri hari adumainama Chief Minister masamaksu mamang thagi kungama thoidi Delhi da satuna Prime Minister yauna Home Minister Amit Shah amadi atai maruaiba Union Minister singsu amasu BJP gi National President phawbo unarakhrabasu awatpa minister sing hapsinaba amasum makhoina pugadaba portfolio gi matangdadi laikhai tarakhidabani Chief Minister na Prime Minister amadi Union Minister sing unakhraba matung mamang thagi kunganipa na Governor AK Balana su Home Minister Amit Shah gu unakhibane dubu ngara numidang athengba phawbadadi awatpa minister sing karama matamda hapsingadagi haiba sapsana khangmam khidri amaromda ngarang Chief Minister Khemchand na Lokbawan da Matanda laktuna Governor ga unadringa gi mangoinana nungthilpung mari ga makhairam tarakpada Hairok Assembly constituency gi BJP gi MLA Radheshyam su Lokbawan da laktuna Governor ga unakhiari Zomi singna tongan ba district talakpa gi matangna Deputy Chief Minister Dikho na ZCC ga closed door meeting pangtokri nan Imphal gi duilalenda leiba mau baptized church ta pangtokpa church asigi Theological College amasum Luminary gi tararak suba graduation service ta saruk yakhiba Deputy Chief Minister Loshi Dikho na ngarang mahakna chuchampur satuna zongi singna makhoi gi tongan ba district PU haiba yauna atai demand sing taladuna laikhidraba MLA bungjagin balte gi hakchang lairol saloi haiduna lorakpa phirep ki matangda wari sanarugani haiduna phongdokhiba gi matungina ngarang chuchampur satuna zomi Coordination Committee gi mihut singa closed door meeting pangthoktuna wari sanakri ngarangi Deputy Chief Minister gi khongset asigi matangna nauna CM ki bazaumi Coordination Committee ZCC gi Information and Publicity Wing gi media thadorak pachirolamada ngarangi khongset adu da Deputy Chief Minister na laikhidraba bungjagin balte gi yumna laktuna mak ki imung gi miyoi singa unakhi amasum awaba phongdokhi Deputy Chief Minister ki khongset asi MLA asina laikhidaba kidamak tha ama supna zomi singna mahakpu ikai khumnabu uttuna awaba phungdok lingai gi
manungdani hari Deputy CM Minister na laikhidrabagi mafamda awaba phongdolaba matungda ZCC gi mihutsinga closed door meeting ama pangtuki mifam madura Deputy CM Minister amasum lenga ki maikaidigi MLA sina laikhidabada awaba phongdoki duga lenga ki maikaidigi su laikhidrabagi mafamda May mari inglising aniga kungo humdoi satakhiba thawong adugi matangda investigation tawri amasum prosecute tawri haibaga loinana Justice purakli haiba wafam phongdoki thawdo adugi matungdagi MLA na laikhidabagi case asi atopa agency amadi investigation sa thanabagi mathau taba wafam sa puthoktuna khanakhi loinana closed door meeting asina ingta papuraknabagi damak lokhotkadaba thabak singju khanabaga loinana furupunamakna yanaba mongda suspension of operation gi framework makhada political solution puraknabasu khanakhi lainga ki maikaidigi di apunba mapung phaba cabinet ama housing phaba oidribanina asobo policy decision sing lawbuna matam changhigani hanas phungdoki hari Sholasina makhatana hai mifam masigi matungna Deputy CM Minister na jaumi singna tawrakliba demand sing khangbaga loinana masigi damak lainga ki sabsab thakta pukhatkani haibagi thajaba piramkhi lainga ki maikaidigi laikhidraba MLA sigi damak justice purakna bahonagani haibagi thajabasu piramkhi hari maram masina lainga ki maikaidigi lokhotkadaba thabak singge aiba sirol sing pirakani haiba committee asida thaji haiduna nakal animakna makhatana wari sanabadasu yanakhi hari loinana ZCC na makhatana laurakadaba warep sing adu lainga ki maikaidigi pirakadaba aiba sirol amasu masak thokpa thabak singi matung ingani haina su phungdorakli United States amasum Israel na Iran na satakhiba attack ta sikhiba migi masing sawaga yankhaiga manga yokre Kuwait ta US ki F-15 kapthakri PM Benjamin Netanyahu ki office yaw na tuwan mafam singda Iran na landakri Iran gi drone na Saudi Arabia gi Ras Tanura refinery da landakri Nominini gi mamang gi US amasum Israel na Iran da landakhiba sikhiba migi masing sawaga yankhaiga manga yokre haina Iranian Red Fongdokri Iran gi humanitarian group ama oiriba Red Crescent Zionist American terrorist ki attack sing na Iran gi tuwan mafam sing yauna city samaga kuntraga mathoida sauna ama ata thonki haina telegram na post tawkri US amasum Israel gi landa gi pakhum pire duna Iran gi mapangal kalaba drone Saudi Arabia gi Ras Tanura refinery da landa khibegi malem gi khwaidigi oil hub oiriba Ras Tanura refinery mathau lepkhri Saudi Aramco na salaiba refinery asina nongmar songdoktriba thau barrel lakh 5.50 hena puthokpaga loinana refinery asi Saudi Arabia ki oil export ki maroiba hub ama oiduna lakhi Iran digi paisilakhiba drone refinery asida landa satakhiba sound ama ata thokhibana maram oiduna makhata ba notice thoktriba phawba refinery asi mathau leplagani haina Saudi Aramco authorities na phongdokri Iran amasum US Israel gi marakta soknariba lan asida America gi war plane kyasu ngarang ayuk Kuwait ta kaikri haina Kuwait ki defense ministry na phongdokhi hari gavta namin humi surab state asida America digi lan gi aeroplane kya kaikhiba dur crew member sing di hinghauri haina Kuwait ki defense ministry na phongdokhiba ga loinana thijinbagi thabak ju chathari haina spaux na makhatana su report tawri Koki Human Rights Council KSRC ki maikaidigi ngarang Mars ki tangani English ngani ga kunga tarukta press release sama thorakli hairiba press release asida KSRC ki general secretary Toming Thangkoki amasum vice president Gabriel K. Simti ani nukhuyek pidun thadorokpa press release asida palliba maroiba wapum khra hairabada KSRC Koki Human Rights Council ki maikaidigi Manipur ki Naga community ki deputy CM Mr. Loshi Dikho na tauriba thawdo sida pendra dun akan mamong na condemn tawbagaloina reject torakli Kuki area da Kuki praja singi marakta legitimate expression sa thai heba wapam yauna aim tawgi hen sumaral kya siri masinatana Kuki sub tribe singi marakta rule tawba masum tuwan khaidokna bokhot nei haina sumaral sikhi masidanatana Kuki praja singna makoina taliba rightful oiraba separate administration si phangdriba phawba maha Kuki area da sangdana ba akanba warnings torakli